Yambem Biren amasung Narengbam Samarjit ki mathakta NIA na charge thangatkhre. English ngani ga tarama panda Manipur government in exile launch tawkhiba amasung Manipur bu India dagi maning tamle haina lauthokhiba Manipur dagi separatist ki lusingba ani gi mathakta ngasi National Investigation Agency NIA na charge thangatkhre haina official singna phongdokhre. Manipur ki separatist lusingba ani haibadi Yambem Biren amasung Narengbam Samarjit Singha ani gi mathakta charge thangatpata natana makhoiga loinaba Narengbam Bisorjit Singha Elangbam Brojen Singha amasung Akoijam Dipa Anand gi mathakta su charge thangatkhre. English ngani ga tarama panda London da pangthokiba press conference amada Manipur State Council gi Chief Minister ni haina claim tawkhiba Yambem Biren amasung Manipur State Council gi Minister of External Affairs and the Defence ni haina claim tawkhiba Narengbam Samarjit Singhana Manipur gi Maharaj gi mahut sinduna di Manipur State Council haiba government in exile asi launch tawre haina pawmi singi mamang da lauthokibani. Official singna phongdorokpada mi manga Indian Penal Code amasung Unlawful Activities Prevention Act ki makhada charge tawre. Charge sheet asing asi Imphal da leiba NIA gi special court amada file tawkhibani. Manipur gi Imphal West District ki manung da leiba Lamphel Police Station da English ngani ga taramapan gi October 9 da file tawkhiba case asi Manipur bu India da gi maning tamle haina lauthokhiba amasung masana masabu Manipur State Council gi External Affairs and the Defence Minister ni haijaba Narengbam Samarjit Singha amasung Chief Minister ni haiba Yambem Biren na London da Manipur State Council semle haina lauthokhiba duga mari leinana ni haina National Investigation Agency NIA gi official singna phongdoki. Salai Group of Companies amasung Smart Society gi chairman amasung managing director oiba Narengbam Samarjit Singhana Elangbam Brojendro amasung Dipa Anand ga lautunarga miyam da sahi amada sada kuntra taruki senpham pigani haiduna miyam da namthak tawraga Salai Group amasung Smart Society na masing yamlaba senpham sing karigumba makhal amatagi legal authority yaudana deposit tawhonki haina official singna haiki. Aina yadaba mong da khongwat kiba senpham sing adu Narengbam Samarjit Singha amasung mahak loina riba sing aduna Salai Group amasung Smart Society hariba tongan ba company singi khuthang da lana sijinabani. Lana sijinariba senpham sing aduna Manipur bu Indian Union dagi maning tamle amasung Manipur State Council semle haiba aina yadaba thabak sing da sijinaki. Masigi mathakta Manipur State Council gi army amada senpham sing thadaki. Makha tana case asigi matang da su thijinbagi thabak chathari hairi. Atopa pawmana Henry Minister Pham Thadokri Wangkai Assembly Constituency gi Hanagi MLA Okram Henry Singhana BJP na lusing government asida Minister oirakpa thataruk mapung pharabasu ngasi phawbudi mahak masana pairiba phamadu thadokpa leitri. Indian National Congress ki mireb oina mikhal da mai paklakhiba Okram Henry na MLA dagi resign tawkhraba matung BJP na lusing government asida Minister oirakpa ngaranga thana thataruk mapung pharagani. Adubu ngarang athengba phawbuda mahak minister phamdagi resign tawba amasung mahak pu minister dagi lauthokpagi wafam su leitri haidi presna phangba pawgi likhulamagi matungina o Henry na mahak minister haibadi mahut social welfare gi minister oikhigadra natraga masana resign tawgadra haibagi matangda mahak masana Supreme Court ta thakiba petition amagi ngasi chathagadaba hearing amagi matungina phireb amadi lauraklaba yari. Okram Henry na MLA phamdagi resign tawraba matung government asina mahakpu cabinet minister oina hapkhibani. Leibak asigi oina leijariba Indian Constitution gi ain gi matungina kanagumba MLA oidaba mi ama minister pham hapataragadi thataruk ki manungda vote tawgadabani. Mikhal da mai paklagadi makhatana minister adumak oiba yai. Karigumba mikhal adu pangthok taba taragadi mahak masana minister phamdagi resign tawpham thoi haiba wafam leiri. Adu haukiba taramathoi suba state assembly gi mikhal da mahaka lamba oikiba Wangkai Assembly Constituency da mirep oikiba Yumkham Irabotna mahaki mathakta Manipur High Court ta tharkiba election petition ama leibana maram oiraga Election Commission of India na su mikhal gi matam lauthokpa yadana lakmani. Hiramasigamari Lenana Okram Henry na Manipur High Court ta leiriba election petition adugi judgment COVID-19 gi laisat asina maram oiraga matam sana hearing chathaduna case adugi rai lauthokpa ngamdana lakli. Maramaduna constituency asigi mikhal pangthoktriba phawba mahakna minister oibagi matamadu sangdok pinanaba March 15 da Supreme Court ta mahakna petition ama thaduna appeal tawkhibani. Mahakna thakiba petition adu khananaba Supreme Court ta ngasi March ki tang 23 da hearing chathanaba close list ki 13 suba serial number da yaure. Mahakna Supreme Court ta thakiba petition asi Legislator General of India na paigadabani. Supreme Court ki judge amasung Solicitor General of India na mahak ki case asi yamna maru oina lawbaga loinana ngasi chap chaba wafam amadi Supreme Court na hairaklaba yai haibagi thajaba lei haina pawgi likhul asina hairi. Atopa pawmana KSO na total shutdown lauthokre. English ngani tara nipan gi October tara mapanda state cabinet ki warep amana Kuki tribes category da yawba tribe sing asi bu schedule tribe list gi lauthokna ba silakpa thawung gi mayok ta tha sigi kuntaruk ta gi kunteret ki ahing nong yai phawba total shutdown tawrgani haina KSO na lauthokre.
ngarang nungthil Imphal gi Kuki in the pangthokiba paumi singo unaba mada KSO haibadi Kuki Students Organization gi President Pauntin Thang Lupheng na hai haukiba sok lisingani ga tarani pani October 18 State Cabinet na laukiba ware badu KSO na akan mamong da condemn tawi State Cabinet na laukiba ware badu Constitution gi mayok Kuki miyam gi status sok pa khongthang makhatana government na laurak labadi KSO na madugi mayok ta adumak laigani Kuki tribes ta yauriba tribe singasi makhatana hanagum Scheduled Caste and the Scheduled Tribe Amendment Act 2020 Number 10 of 2003 Part X ki makhada Scheduled Tribe ohenba hebasi KSO gi apamani asigumba wafam singasi government asigi nakong yaunaba KSO na total shutdown gi phire pasi laurakpani haina Lupheng na phongdoki Atopa pawmana Manipur da su anoba positive case thengnabagi chang wangkhalakle pung kunmari da CPF ki ahum yauna punnami tarahumdoi positive oiba thengnare Manipur da COVID-19 gi anoba positive case sing thengnabagi chang wangkhalakpa oina haukiba pung kunmari da CPF haibadi Central Armed Police Force ki personnel ahum yauna mi tarahumdoi positive oire haukiba pung kunmari da tongan mafam amasung laboratory singda mi lising amaga sungna ama COVID-19 test tawbada mi tarahumdoi positive oiki makoi tharaga state asida COVID-19 positive oiba mi gi masing punna lising kun mapan ga sohum yankhini thoi sukre IDSP haibadi Integrated Disease Surveillance Program gi serola mana hai ngarang nungthin pung mari phawbuda RIMS ki BRDL haibadi Viral Research and the Diagnostic Laboratory da mi sani ga kuntha test tawbuda ama Jenims ki BRDL da mi humphumanga test tawbuda mari tongan ba district singda hangba COVID-19 testing center sing haibadi antigen test da mi chohum ga nifumanga test tawbuda mari Rajmedi City da mi kuntha mathoi test tawbuda ani amasung Sizu Hospital da mi niputaruk test tawbuda ani positive oiki aduga Babina Diagnostics da mi Maudramari MCC HRC da taramanga private hospital da antigen test da mi chamaga niputaruk amasung Asian Diagnostics da kunmapan test tawbudana positive oiba amata yaukide Maraksida COVID-19 Command Control Room gi cherola magi matungina haukiba pung kunmari da nauna positive oirkiba mi tarahumdoi adugi manungda tara haibadi masida nupa mari amasung nupi taru asi general population gini aduga ahumna CPF ki personnel singni hairi haukiba pung kunmari da nauna positive oirkiba general population gi mi tara adu Imphal West district ki mari amasung Imphal East Thawbal Bisnupur Kakching Senapati amasung Ukhrul district ki amamamni hairi haukiba pung kunmari da COVID-19 gi laiset ka mari leinana mi laikhidaba amata yaude amaromda home isolation tagi ama amasung Jenims tagi ama punna anaba ani phagalaki makoi tharaga COVID-19 narubada gi phagalaki ba mi gi masing ngarang midang waram pung manga phawda punna lising kunipan ga chamapan kuncha manga sukre phagat pagi changcha da maudrani pan dasmik manga tareni ngarang midang warang pung mga phawbuda laikhiba active case masing na nipumari ni hairi state asiga punba positive case masing lising kun mapan ga chahum yang khini thoigi manungda lising kun manga ga chamapan tara na general population gini aduga lising ahum ga chamri nipuni thoina central security personnel singni phagat khiba mi lising kun ipan ga chamapan kun chamanga gi manungda lising kun manga ga chamnga sunga taruk na general population gini aduga lising ahum ga chamri kun mapan na central security personnel singni aduga ngarang numidang waram pung mga phawbuda laikhiba active case nipu mari gi manungda kuntha manga na general population gini aduga mapan na central security personnel singini hairi vaccine kapagi matangda COVID-19 command control room gi cherola sina hai ngarang mi satret ka kuntha mapan vaccine kapki mi satret ka kuntha mapan adu tharaga ngarang phawbuda state asida vaccine kapthokraba mi gi masing punna lising marphuni toiga sukna kuntha taruk sukre makoi gi manungda lising kuntha ma toiga chama marphudi healthcare worker singni panbay abadi pung kunmari da anoba positive case tara humdoi yong ne hengalakpasi haukiba February mari gi matungda handaki sina ahan bani amaromde India da ngarang ayuk pung nipan phawbuda COVID-19 gi anoba positive case lising ni phuga chatre tara manga hengalakpaga loinana apunba positive case crore amaga lak tara taruka lising marphu taruka chatre maudra taruk sukre haina PTI gi pawn hairi ayuk ki pung nipan da update tawkiba Union Health Ministry gi data da yumpham oiraga thadrokpa PTI gi pawsna hai haukiba pung kunmari da mi chamaga maudra mapan laikhidaba ga loinana India da COVID-19 gi laisetta laikhidaba mi gi masing punna lak amaga lising humpu ga chama humpu taruk sukre aduga COVID-19 narubada gi phagalakpa mi gi masing na ayuk ki pung nipan phawbuda punna crore amaga lak tara ma thoiga lising marphuma thoiga chani yankhai humdoi sukre ayuk ki pung nipan phawbuda anaba lising kun mapan ga chatret marphumanga phagalaki hariba matamasi phawbuda active case masing na lak ahumga lising nipu manga ga chahum humja tere ni hairi aduga masiga mari leinaba pawmana April amadagi sahi nipu manga suraba sing vaccine kap lagani Union government nga si lakthokiba matungina kana gumba mi amana masagi sahi nipu manga helabadi mahak lak liba tang amadagi covid vaccine kap yaragani madugi damak sahi nipu manga gi mathakta leiba singna register tawba yare hairi Union Cabinet mifam na lauki warep laukthokladuna Union Minister Prakash Javadekar na hai tongan ba na balay bami natrabasu kana gumba mana masagi sa hinipu mga helabadi lakliba April gi tang amadagi COVID vaccine kapayaragani madugi damak tamiyam na register tawbiyu
mahang hai ngarang pangthokkiba cabinet mifamna lawkhiba warepsingi manungda kanagumba amana second dose ki vaccine kap ke harbadi sayol mari dagi sayol nipan phawgi manungda doctor ki pautak matungina kapa yagani hanadi sayol mari dagi sayol taruk phawgi manungda kapa yaramani adubu scientist singna phongdokku matungina kanagumba second dose vaccine asi sayol mari dagi nipan phawgi manungda tawbana hena phaba phal phangi hौजिक लेबाक सिदा चथरिबा वैक्सीनेशन की मतंगदा कैबिनेट मपुंग फाना खनकी टास्क फोर्स अमसुंग साइंटिस्ट सिंगना पीबा पाउता की मतुंगिना लाकलिबा अप्रैल की अमदगी मसागी सही निफुमंगा हेलबा मियोसिंग वैक्सीन कापगी खुदोंग चाबा पीनबा वारेबसी लौखिबनी हिदाक असि तसेंगमक लैना असिदगी ngaktoknaba उपायनी हाइनसु महाकना फोंगदोखी